Maitai amasung Kukizo anigi marakta wakhal taminabagi phibam ama laklaba matungda Manipurdagi President rule lauthoklaga miyamgi mihutna khanba lengak ama lingnabagi thorang paikhatkani hairi hiramasigi matangda agency na BJP manungdagi phangba pau ama report tawraduna hai central government ki ahanba pandamdi muknaraga leiriba maitai amasung Kukizo anigi marakta wakhal taminabagi phibam ama laknabagi damak lambi yakpani haukiba chahi anirom asidagi maitai amasung Kukizo anigi marakta hingsagi thaudokya thoklaga lakpa maramna haujik manipura thamliba president rule athubada lauthokpagi wafam asi mami samlaga leiri pawasina makhata na hai chahi ani hene irangi achoba saitheng phangliba manipurda miyamgi mihutna sembalengak amalingbagi wafam asi maitai amasung Kukizo anigi marakta yanaba puraklaba matungda oithokani maitai amasung Kukizo ani asi manipurda Missing Yamba Puruk Oiribani, Masigi Manunda Nagasu Yauribani. Banbayabadi, Mamang Thagi, Aroiba Cheo, the ruling MLA Mapan, the Manipurgi Governor, Azay Kumar Balaga Unaduna, Miyamgi Mihuna Sembelenga, Amaling Naba Clem Tauri Haina, BJP MLA Toksom, Radishyam na Pongdopolay Cray, Miyamgi Apamba Matung ina Anobelenga Ama, Sem na Bagita Mag MLA Nipumari Sem Saraga, Lady Habawapam su MLA Radishyam na Pongdopolay Krabani, Amaramda, Kukizogi, MLA Singna, Anobelenga Ama, Sem na Bagi ruling the Labor MLA Singna. Chen Chongliba asida yaude Manipurgi BJP leaders sing na phogdorappada anoba lengak ama semduna makhoigi kholau pukhatpa haibasi MLA singgi hakni amaramda Manipurgi irang laksinabagi thaurangi center na paikhat kadabani haina agency gi powers na makhatare